Armed Forces Special Power Act Manipur Tampaki Chingkhongda Laiba Police Station Tarukta Nauhaunana Central Government na thamjilakpada Manipur Laingakna tumina laisanliba asi Karamba Aronba agenda laibagino miyamda khanghangadabani haina Lamlai Kendra Village Volunteer Forces ki Commander in Chief oiriba Yumkhaibam Bosana Phongdorakre Wafam asi ngasi sabungkhokta laiba LKVVF ki head office ta pangthokiba paugi mifam amada phongdorakhibani Mahakna makha taraduna hai lamdam asidagi lauthokraba AFSPA amuk nahongna na police station tarukta thamjilakpa asi angakpa fawi hanadagi ek asi chalaiduna laiba red zone oiriba yangang popi police station na konma mafamda central forces kaya lairabasu nongmai kaplakpa lefan mangamdraga hauzik lairiba ihawasi gamari lainadaba mafam amada ek asi thamjinlakpa asi maram chade Masida state government na wahayamata haidana lairiba asi karigino lamdam asigi miyam singasi masa na yauba rajniti dolna humduna tongan na tahallakliba asi thingduna maitai furup sing punjinnaba hotnabada lamlai kendra village volunteer force singi achauba thodang laugani amadi tha asigi tara mathoida koki militant singna faraga hatokraba miyoi singi hakchang hauzik Silchar Medical Institution da lairiba makoigi mihat Laibak miyamda laingakna khanghangadabani haiki Hauji laibaki oiba yamna chiraba haibadi jirida tholaiba angang aniga akhoi nupi amaga sigibagi matang sida manipurgi tampak amadi jiri masamakta achauba ihau ama lakpaji aikoi lamnai kenda village voluntary force na su aduki matik thamoi sona nungaite aduga sidai sida manipurgi laiba civil society Look mayamna haurakpa ihaudasu village voluntary force na aikoi sagwachagani amadi masigi ihauda chu aikoi mayam saruk yajagani village voluntary force na saruk yajagani haiba wasamji thamjari aduga aikoi hauji manipurda yamna ngakpa haiba tare manipurgi tampaki mafamsingda aikoi police station tarukta AFSPA thamjalakpa Ariba mafam asi aikoi karimata hauzik laiba ihausiga mari lainaba haibadi akoi irang amata thoktaba mafam jaga sida AFSPA amuk thamjalakpa aduga hauzik lairiba lamnai kendagi red zone na laiba yangang popi police station na koliba AFSPA laiba jaga sida na akoi lairiba central force na mayam ama aidi khurak hangdana lairagasu Nomai kapsal lakpada AFSPA laiba mafam sida karimata central forcing sina khutlandaba haiba wafam sing asi aikoi masi AFSPA thamakpagi aikoi imphal iskim manung chanba lamlai kendra da laiba lamlai police station da AFSPA thamjalapagi maram chadaba adi manipurgi station tarukta thamjalapa sisu aikoi masi yamna condemn tawi bharat sarkar na namdana thamjalakpa bharat laingakna namdana thamjalakpa gi wafam asida manipur laingakna tumina laisanba manungda kari agenda laige haiba wafam asichu praja manipur gi laiba praja mayamda phongtok piyo aduga hauzik lairiba manipur gi lairiba isu mayam sida aikoi maitai mitai eba jati si punsannaba honarakpada aikoi masichu lamnai kendra village voluntary force ki achauba thogdang ama laujagani maramdi kaino haikanda aikoi hauzik se khaibung tanaba manipur gi lairiba Praja singina magi yauriba rajniti gi aduda humduna chappa gi phibam urakpa aikoi dasu LKVVF tasu aikoi laingakna aikoi hairiba wafam masi thamjari aduga manipur gi laiba civil society acho mayamna changjalapa khongjang dasu LKVVF na atuki matik thawa yawna sagwachagani aduga aikoi lamnai kendra laiba lupunamak aikoi sida ita lupunamak hanadagi chaminjana lakpa lup khuding maksu aikoi masi punna chatminaraga Sojok pimina duna aikoi iramdam jibu kanbada aikoi iramdam kangai pa jibu kanbada aikoi achauba thodang lawmina si haiba wafam ji LKVVF na aikoi thamjari aduna aikoi lairiba hauzik tagi aikoi ngarang dagi haidi viral oraktana hauzik Silchar gi medical college da lairiba angang aniga mau amaga sisu aikoi karamba mawngda sibano haibado aikoi manipur gi laingakna amadi bharat laingakna manipur da laiba praja jingdeida mayek sengna khangan biyo haiba wafam sisu LKVVF na thamjari lamnai kendra gi manung chanba da lairiba aikoi khunga pajing
ꯉꯥꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤ ꯉꯥꯛꯄꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯥꯝꯒꯤ ꯁꯣꯖꯣꯛ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯕ ꯑꯗꯨꯒ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯂꯟꯇꯔꯤ ꯐꯣꯔꯁꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯇꯨꯡꯗꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯆꯧꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯑꯁꯤ ꯉꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯟꯅꯖꯔꯤꯕ LKVVFꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯍꯥꯏꯕ ꯇꯥꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯄꯤꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ LKVVFꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯊꯝꯖꯔꯤ